June ki date 9 sida aigi creatinine si 6.6 level. Crystal cell si chaba hek hauraga after 11 days lairaga ai amuka creatinine si check tawganda aigi ngasai 6.6 lairamba du 3.9 da kumlaki ai kidney dialysis tawraga laiba kidney patient makhaida aina hainingbadi dialysis tawrambadagi nakoisu phaningai gidama crystal cell si chabiyu. Mamagkada ay siya mag-satisfied tayo. Kasi inumit yan siya ba 2021 gi September gi date 11. Kung madam si kini yan mag-fail o na dialysis daw na layang madagi June gi 2021 June gi tarik mapan dagi kahit science product to cell haro madagi kung madam si kini dialysis daw madagi kalpang amore anaba June November lagi mamagkada kung madam mga lagi kung madam ini ai giming M Distant Marinkawi ai palenda gini Tengnopal district gini ai kidney patient amani ai gi kidney asi tha taruk taret gi sokma hawrabde adu aina date 29 May gi date 29 sida aina first dialysis tawba hawban sida ai gi creatinine asi 8.3 leramne date 29 sida dialysis hawraga date 13 June hawba ai 5 times dialysis tawki date 13 sigi manung sida date 9 June ki date 9 sida ai gi creatinine si 6.6 level matam du da ina crystal cell asi chaba hauki date 9 sida ina crystal cell asi chaba hek hauraga after 11 days lairaga ai amuka creatinine si check tawganda ai gi ngasai 6.6 lairamba du 3.9 da kumlaki ai creatinine do aduga date 16 nasida ai creatinine si 3.9 lairambadagi numit marini after 4 days date 20 June sida amuka aina creatinine si test tawbaganda 3.0 da amukum lakhi sumaina mathang ai gi creatinine si mathang noma gi dum hantarakhi crystal cell si hek chabdagi aina crystal cell asi nomada marirak chaki ayuk empty stomach ta ani ama chaba aduga nuthinda ama aduga evening da ama tawraga ai nomada marirak chaki sumaina tawraga marirak chabda ai gi creatinine asi noma gi dum normal da laklaga konadi after 15 days subaganda ai gi creatinine si 1.9 da amuka kumlaki aduga latest oina ai creatinine si date 18 August ki date 18 sida ai creatinine si 1.0 da laglaga masi pawba ai kidney asi normal laki masi pumna ma asi aina crystal cell asi charu budagi ai kidney asi normal da lakni haina aina hainingi aduna kidney dialysis tawraga laiba kidney patient makhaida aina hainingbadi ai dauna dialysis tawrambadagi nakoisu phaningai gidama crystal cell asi chabiyu aduga nomada marirak chabiraga nakai after within 10 days da nakai soidana dum result to phangbigini haina aina hainingi aduna dialysis tagi ekoi kanhauningai crystal cell asi chabiyu haina aina nakai pumnamakta haijari